ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯍꯥꯟꯕꯃꯛꯇꯗ ꯍꯥꯏꯖꯔꯤ꯫ ꯑꯩ ꯏꯁꯥꯁꯤ ꯄꯥꯈꯪꯅꯤ, ꯅꯨꯄꯤ ꯊꯤꯖꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ꯫ ꯏꯃꯨꯡ ꯑꯁꯤꯁꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯅꯠꯇꯕꯅ ꯑꯩꯅ ꯁꯨꯔꯒ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯥꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕꯁꯨ ꯊꯕꯛ ꯁꯨꯅꯕ ꯂꯩꯇꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯌꯥꯝꯕꯁꯤꯡ ꯈꯔ, ꯃꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯎ ꯌꯥꯜꯂꯒ ꯍꯣꯟꯇꯣꯛꯇꯨꯅ ꯎꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯏꯌꯥꯝꯕꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯏꯌꯥꯝꯕꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯂꯗꯨꯅ ꯑꯩꯁꯨ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ꯫ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯌꯦꯟ ꯈꯔ ꯂꯣꯏ, ꯐꯤ ꯇꯨꯕ ꯈꯔ ꯆꯠ, ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯔꯤ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯍꯪꯒꯠꯆꯔꯨꯕ ꯃꯇꯝꯗ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯏꯌꯥꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯏꯌꯥꯝꯕꯁꯤꯡꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯆꯠꯂꯕꯅꯤꯅ ꯃꯈꯣꯏꯗꯤ ꯂꯝꯕꯤ ꯑꯁꯥꯡꯕ ꯑꯁꯤ ꯆꯠꯄꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯂꯝꯕꯤ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯛꯇ ꯐꯥꯎꯔꯝꯃꯤ꯫ ꯒꯥꯔꯤ ꯇꯣꯡꯅ ꯃꯐꯝ ꯖꯒꯥꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯌꯥꯝꯕꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯎ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯂꯥꯛꯀꯗꯧꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯅ, "ꯅꯅꯥꯎ ꯅꯪꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯍꯩꯈꯤꯔꯣꯏ, ꯑꯗꯨꯅ ꯆꯥꯛ ꯑꯣꯏꯅ ꯍꯣꯠꯅꯔꯣ, ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯅꯪꯅ ꯆꯥꯛ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯎ ꯌꯥꯜꯂꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯎ" ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤ ꯀꯔꯥꯏꯗꯒꯤ ꯄꯣꯔꯛꯂꯤꯕ ꯌꯨꯅꯣ ꯈꯪꯗꯦ, ꯐꯨꯟ ꯊꯛꯇꯨꯅ ꯆꯥꯛꯇꯤ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯨꯅ ꯑꯌꯨꯛ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯆꯥꯛ ꯐꯖꯅ ꯆꯥꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯝꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯈꯣꯏꯗꯤ ꯌꯨ ꯐꯨꯟꯗ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯑꯩꯗꯤ ꯃꯐꯝꯒ ꯑꯣꯟꯅꯕꯒ ꯀꯥꯡꯒ ꯆꯤꯛꯂꯦ, ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯐꯅ ꯀꯨꯏꯅ ꯑꯍꯤꯡꯗꯨꯃꯗꯤ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯕꯅꯤꯅ ꯇꯥꯈꯤꯕꯒ ꯇꯨꯝꯃꯤ꯫ ꯁꯥ ꯀꯩ ꯂꯥꯛꯂꯕꯁꯨ ꯀꯔꯤꯃꯠꯇ ꯇꯥꯔꯔꯣꯏ ꯃꯈꯣꯏꯒꯤ ꯈꯨꯇꯨꯝꯁꯤꯗꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯌꯥꯝꯕꯁꯤꯡꯗꯨꯗ ꯍꯪꯉꯤ, "ꯀꯔꯤꯒꯤꯅꯣ ꯏꯌꯥꯝꯕꯁꯤꯡ ꯅꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯆꯥꯛ ꯆꯥꯗꯕꯤꯗ ꯌꯨ ꯑꯣꯏꯅ ꯊꯛꯂꯒ ꯇꯨꯝꯂꯤꯕꯗꯤ?" ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯅ, "ꯅꯅꯥꯎ, ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯈꯤꯔꯣꯏ, ꯀꯣꯟꯅ ꯂꯩꯔꯒ ꯇꯞꯅ ꯃꯔꯥꯏ ꯈꯪꯖꯔꯛꯀꯅꯤꯗ, ꯋꯥꯗꯅ ꯇꯧꯔꯤꯕꯅꯤ, ꯌꯨ ꯊꯛꯑꯒꯅꯦ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯛꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯤꯡꯗꯣ ꯄꯣꯊꯣꯔꯛꯑꯣ, ꯆꯔꯥ ꯋꯥꯜꯂꯒ ꯎ ꯌꯥꯜꯂꯨꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯁꯥꯕꯗꯣ ꯑꯃꯨꯛ ꯆꯥꯒꯦ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯎ ꯑꯗꯨ ꯑꯃꯨꯛ ꯌꯥꯟꯕ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯅ ꯌꯥꯜꯂꯤꯕ ꯎꯁꯤꯡ ꯑꯗꯨ ꯍꯣꯟꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯀꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯅ, "ꯅꯅꯥꯎꯗꯤ ꯊꯕꯛ ꯌꯥꯝꯅ ꯐꯩꯅꯦ, ꯍꯥꯏꯅꯕ ꯉꯥꯏꯗꯦ, ꯁꯠ ꯍꯦꯛꯇ ꯇꯧꯁꯜꯂꯤꯅꯦ, ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯕꯗꯣ, ꯂꯝ ꯆꯠꯊꯣꯛꯑꯗꯤ ꯀꯇꯟ ꯆꯨꯕ ꯌꯥꯗꯦꯅꯦ, ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ", ꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯈꯤ꯫ ꯑꯩꯁꯨ ꯎ ꯑꯗꯨ ꯈꯔ ꯍꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯂꯒ ꯈꯣꯡꯈꯨꯠ ꯍꯥꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯒꯠꯂꯦ꯫
ꯏꯌꯥꯝꯕꯁꯤꯡ ꯑꯗꯨ ꯍꯜꯂꯛꯄꯒ ꯆꯥꯛ ꯑꯁꯥꯕ ꯑꯗꯨ ꯆꯥꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯅꯅꯥꯎ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯍꯪꯂꯛꯏ꯫ ꯑꯩꯅ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯇꯥꯃꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯛꯏ꯫ ꯑꯗꯨꯒ ꯅꯅꯥꯎ ꯅꯪꯕꯨ ꯍꯩꯅꯗꯕ꯭ꯔꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯀꯩꯗꯧꯒꯦꯕ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯇꯥꯃꯣ, ꯑꯗꯨꯝ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯈꯔꯗꯤ ꯃꯐꯝ ꯑꯁꯤ ꯍꯩꯅꯗꯦ, ꯑꯗꯨ ꯑꯁꯨꯝ ꯂꯩꯔꯒ ꯍꯩꯅꯔꯛꯄꯁꯨ ꯌꯥꯏꯗ꯫ ꯑꯩꯗꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯁꯨꯍꯟꯗꯦ, ꯅꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩ, ꯆꯥꯛ ꯊꯣꯡꯕꯒꯤ ꯂꯥꯛꯄ ꯇꯥꯔꯦꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯊꯣꯛꯄ ꯑꯃ ꯑꯃꯨꯛ ꯌꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯅꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯂꯤꯕꯁꯦ? ꯌꯨꯁꯤꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ? ꯁ꯭ꯋꯥꯏꯗꯗꯤ ꯀꯅꯥ ꯑꯃꯇ ꯈꯪꯅꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯑꯃꯅ, ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯛꯂꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅ ꯈꯪꯅꯩ, ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯄꯨꯍꯜꯂꯛꯄꯅꯤ, ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ, ꯑꯗꯣ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯁꯤ ꯁꯤꯖꯤꯟꯅꯒꯅꯨꯀꯣ, ꯅꯌꯥꯝꯕ ꯈꯣꯏꯗꯤ ꯊꯛꯄ ꯍꯩꯅꯈ꯭ꯔꯕꯅꯤꯅ ꯊꯛꯍꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯌꯨ ꯊꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯁꯨ ꯍꯥꯏꯐꯦꯠꯇꯤ ꯀꯨꯏꯅ ꯊꯛꯏ, ꯂꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯕꯅꯤ, ꯁꯨꯡꯂꯣꯏ ꯂꯣꯏꯗꯦ꯫ ꯌꯨ ꯊꯛꯄꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏ ꯂꯣꯏꯔꯒ ꯍꯧꯗꯣꯛꯆꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯃꯑꯣꯡꯗ ꯆꯥꯛ ꯆꯥꯗꯕꯤꯗ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯆꯥꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯆꯥꯛ ꯆꯥꯗꯕꯤꯗ ꯇꯨꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯃꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯆꯐꯨꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯆꯥꯕ ꯍꯧꯔꯕꯅꯤ꯫ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯔꯥ ꯋꯥꯟꯖꯔꯅꯤ ꯈꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯧꯗꯣꯛꯇꯕꯤꯗ ꯏꯊꯟ ꯈꯛꯇ ꯆꯥꯔꯝꯃꯤ꯫ ꯑꯩꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯃꯈꯣꯟꯅꯣ ꯍꯥꯏꯗꯨꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯜ ꯑꯗꯨ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯟꯅꯤ ꯍꯥꯏꯕ ꯇꯁꯦꯡ ꯇꯁꯦꯡꯅ ꯈꯪꯂꯦ꯫ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12:42 ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯎ ꯌꯥꯜꯂꯤꯕ ꯑꯁꯤ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯗꯨꯅ ꯀꯤꯕꯒꯤ ꯑꯩꯁꯨ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯂꯥꯞꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯟꯕꯒꯨꯝꯅ ꯌꯥꯝꯅ ꯅꯛꯅ ꯇꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯗꯣꯛꯂꯨꯕꯗꯒꯤ ꯏꯌꯥꯝꯕ ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯩꯅ, ꯏꯌꯥꯝꯕ, ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯃꯛ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯗꯕꯤꯗ, ꯇꯨꯝꯃꯣ, ꯅꯀꯣꯛꯇꯣ ꯐꯩꯖꯨꯞꯅ ꯁꯨꯞꯆꯜꯂꯒ ꯇꯨꯝꯃꯣ, ꯑꯁꯤꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯨꯅꯨ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯇꯨꯝꯃꯣ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯑꯩꯗꯤ ꯀꯤꯕꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯀꯣꯛꯇꯣ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯕꯁꯨ ꯇꯨꯝꯕꯗꯤ ꯌꯥꯗꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ
ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯤ꯫ ꯎ ꯌꯥꯝꯅ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯅꯥ ꯑꯀꯪꯕ ꯑꯗꯨꯗ ꯅꯦꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯥ ꯀꯩ ꯑꯃꯗꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯃꯐꯝ ꯅꯠꯇꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯁꯥ ꯀꯩꯒꯤ ꯃꯈꯣꯟ ꯈꯣꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯀꯩꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯡ ꯃꯆꯥꯅ ꯁꯤꯟꯅꯕ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯣꯏꯅꯁꯨ ꯇꯥꯏ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯁꯤꯟꯅꯕ ꯄꯥꯌꯜꯒꯤ ꯃꯈꯣꯜ ꯑꯗꯨꯒꯨꯝꯅꯁꯨ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯍꯤꯡꯗꯨꯃꯗꯤ ꯇꯨꯝꯕ ꯌꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯕꯅꯤꯅ ꯄꯨꯛꯆꯦꯜꯗꯤ ꯈꯔ ꯑꯗꯨꯝ ꯆꯥꯎꯊꯣꯛꯏ꯫ ꯁꯥ ꯀꯩꯕꯨ ꯑꯣꯏꯔꯕꯁꯨ ꯆꯪꯕꯨ ꯆꯪꯂꯛꯂꯕꯗꯤ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯪꯂꯝꯃꯤ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ꯫ ꯑꯩꯅ ꯑꯍꯤꯡꯗ ꯍꯧꯗꯣꯛꯈꯤꯕ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯅꯥꯎ, ꯅꯪꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯗꯤ ꯀꯔꯤꯁꯨ ꯈꯪꯈꯤꯔꯣꯏ꯫ ꯈꯔ ꯀꯨꯏꯅ ꯂꯩꯊꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯂꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯌꯨ ꯊꯛꯂꯝꯕ ꯅꯠꯇꯦ, ꯁꯤꯟꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯛꯇꯕ ꯌꯥꯗꯗꯅ ꯊꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯪꯒꯨꯝꯅ ꯀꯤꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯄ ꯑꯍꯜꯁꯤꯡ, ꯏꯌꯥꯝꯕ ꯀꯀꯥꯁꯤꯡꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯁꯤꯟꯐꯝ ꯑꯁꯤ ꯇꯥꯛꯄꯤꯔꯝꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯥꯏꯄꯨꯅꯅ ꯄꯨꯗꯨꯅ ꯂꯩꯔꯒ ꯅꯈꯣꯏꯒꯨꯝꯕ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯇꯧꯔꯛꯑꯣꯏ, ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯟꯁꯤꯡ ꯑꯁꯤ ꯇꯥꯔꯕꯗꯤ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯇꯨꯝꯂꯤꯕꯅꯤ꯫ ꯅꯪꯁꯨ ꯑꯗꯨꯝ ꯇꯥꯔꯗꯤ ꯈꯔ ꯂꯩꯔꯒ ꯃꯔꯥꯏ ꯍꯩꯅꯖꯔꯛꯀꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯏꯌꯥꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯤ, "ꯑꯗꯨ ꯏꯌꯥꯝꯕ, ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯅꯅꯥꯎ, ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯃꯈꯣꯟꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯄ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯗ ꯃꯐꯝ ꯑꯁꯤꯗ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯎ ꯌꯥꯟꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯎ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯎ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯍꯧꯈꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯊꯕꯛ ꯁꯨꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯄꯥꯜ-ꯏꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯏꯊꯟ ꯈꯛꯇ ꯊꯣꯛꯀꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯅꯥꯎ, ꯅꯪꯁꯨ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯜ-ꯏꯄꯥꯟ ꯊꯣꯛꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯅꯊꯟ ꯈꯛꯇ ꯊꯣꯛꯀꯅꯨꯀꯣ, ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯩꯈꯣꯏ ꯍꯧꯗꯣꯔꯛꯑꯒ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯌꯥꯝꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯗꯣ ꯃꯀꯣꯛꯇ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯀꯣꯛꯇꯨꯗꯤ ꯄꯨꯡꯄꯥꯛ ꯄꯥꯛꯇꯅ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯑꯝꯇ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯐꯤꯕꯝꯗꯒ ꯂꯦꯞꯇꯅ ꯂꯩꯔꯝꯃꯗꯤ ꯅꯪ ꯀꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯐꯥꯒꯤ ꯇꯧꯔꯛꯄꯗꯒꯤ ꯏꯁꯥꯁꯦ ꯐꯥꯒꯤ ꯇꯧꯔꯛꯄ ꯑꯣꯏꯖꯔꯕꯁꯨ ꯚꯥꯞꯅ ꯁꯥꯒꯠꯄꯗ ꯏꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯔꯥ ꯋꯥꯟꯗꯨꯅ ꯁꯤꯡ ꯌꯥꯟꯕ ꯑꯗꯨ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯕ ꯑꯗꯨꯒ ꯋꯥꯈꯜꯗ ꯁꯥꯒꯠꯇꯨꯅ ꯏꯁꯥꯗ ꯏꯊꯟ ꯈꯛꯇ ꯂꯩꯕꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯌꯥꯝꯕꯁꯤꯡꯅ ꯎ ꯌꯥꯜꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ꯫
Numittumadi nongsu yamna mangi, numidangda nong tagadaba mali haina iyambasing aduna hainarakpadagi u kakpa adu loisilladuna lakhi. Aisu nongthi nongmangbaduda buttamnabasi nongthi nongmangbana heli haiba adu khangbanina makhoina ngasi thakliba yu adu aisu iyambasing aduda haijaraduna iyamba aidi ngasi nakhoina ngasai ayuktaga kari no khara haibire hore numidanga amuk tamnabagi makhol adu taraga ai leiba ngamoi aduna aisu yaragadi glass amakata thakjage asumna hairuba matamda iyambasing aduna hoi nangnabu hainani hairabadi amadagi henganuko ado aikhoina pithakpadagi hainabi oiduna yu thakpa mi haibadudi oinuko inaw nangna kibado fanabagi damakta pithakpani haiduna glass amadagi hena pithaklamde makhoidi nahandagi adum thakpanina mayam thaklabasu karisu ngauramde adubu aidi ahanba oibana makhoina 10 thakpaga aigi ama thakpa aduga manaduna aidi numituma chak sadabida adumak tumki aisu phana kuina tumtharaba matungda mikap tholakpadadi nongandubagi tawduna leirami pungbudi 3:30 khara helbata ngairibani aisu mapan thongningi haiduna nongandorabasibu kaidawege haiduna iyambasing adubu hautabida ithankata thoklaami aisu kidana mapan adu yamna lamna chattabida aikhoina leiriba yum adugi manak nakna mapan adu thoklami loirakadaba matang adaida aigi mang aduda musinmuba awangba ama lepadu uraami madudagi aisu prapap loisiladuna changi haina tawba matamda leplamliba posa adu aigi inaktamna yamna kanna chesilakpa adu ubadagi aisu hobe yum aduda changduna thong adu cheche losinduna ngaihakti thong adu namduna leiri adubu aina thong adu namduna leiringai mapalomdagi kanagumba miyoi amana thong adubu hango haibagi matagum kanna namlakpa aduda aigi isado maninglomda amuksu halli aisu kiba heman kiduna leiminariba iyambasing adu fawba kawba kibadagi ithankata thong adu kanna namduna leirami karigumba aina wa ngangba matamda khonjen takrabadi thong adu amuk kanna ilakani khanduna aisu wadi kari amata haidabida thong aduda yamna kanna namduna adumak leiri ngaihak namnaraba matungda lepkhre haiduna aisu phabung aduda changduna tummi adubu aina phabung adu yauraba matungdadi thong adu masa mathandana hangdorai thong hangdokhibagi makhol adu aisu kiduna phaizu manung adudagi tabani adubu misak adu kanano haiba khangdabana aisu phaizu adudagi kok adu lithokduna yengbadi ngamlamde adudagi aina phana kuina leiraba matungda kok adu phaizupdagi lithokduna thong adomda yenglakpa matamdadi thong hangdokhibagi makhol adu thong hangdokpa oiramdre makhon damak oirami adudagi aisu sor adu sangna hondoktuna chepambadagi longna tumduna ngaihakti mathaklomda yengduna wakhan tawduna leiri nongalaba matungda ngasidi aina iyambasing aduda thokriba thengnakhiba thoudokсing adu hairamdre hairurabadi makhoina aingonda amuk ngangakani khanduna asumna akiba thoudok kayasing asi thengnaraba matungda aikhoisu yumda chatlani haibadagi aigi isasi aduki matik harawa foklami yumbu yaurabadi mafam asida amuk hana laklaroi haina pungningdasu khanjarami iyambasing aduna aingonda asumna haire nanaw aikhoi hayengdi yumda chalani aduna nangi napona chaising porakhiba ado kahongniko phajana yumsalu amata chithahudabida yumda chatkibadagi aikhoi yumda phana kuina leiraba matungda amuk lakadabani aduna aikhoi mafam asida thadoktuna chatringaida aikhoina porakpa potchaising adu phajana chithadanaba yumsaluko haiduna hairaklami adubu aigi isadadi mafam adudagi chatlani hairaba phawbada isada kiba amadi pakhatpa lepamde gari thauduna thoraklaba matam asida fawba isada ngarangi nupa aduna tanarakadawagi wakhanda adum poktuna leirami ning onduna hanna yengjai
ꯅꯨꯄꯥ ꯑꯗꯨ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯌꯧꯔꯕꯗꯤ ꯃꯥꯅ ꯇꯥꯟꯅꯔꯛꯄ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯅꯦ ꯇꯥꯅ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯅ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯎ ꯌꯥꯟꯗꯨꯅ ꯍꯤꯡꯂꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯀꯧꯅꯕꯗꯒꯤ ꯍꯦꯟꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯨꯟꯕꯁꯨ ꯐꯪꯗꯦ꯫ ꯑꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤ ꯈꯔ ꯍꯥꯏꯖꯔꯕꯗ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫